Moreh gi irangda Myanmar macha yaowi hairaga karigi action loudabano opposition party Lilong ngarang thokiba thodok amasung Moreh the security force in the landaduna asok apan nangan kiba thodok ki matangda opposition political party tarana makoi oiba warip sing lokre Manipur ga Myanmar ga lone bangam khai oiriba Moreh da housing security force in the landabagi thabak asida Myanmar gi machinery sing chenabagi chingnaba lei haina chief minister na phongdokhrabasu leingak na karigi tumina leiribano haina opposition political party taragi mihut singna phongdokre Thodok sing adugi matangda opposition political party taragi apunba mifam pangthok tuna khanaraba matungda laukiba warep sing gi manungda ngarang lilongi thodok tamiyoi marigi punsi pikhamna khiba amasung tara mangana sokhan kibaga loinena Moreh da kuki militant singna security force ta attack tokiba adu nungai taba phongdokle Hauzik oriba phibam asida Manipur lengang na state asida law amasung order gi phibam phagatnaba khongthang sing laukhat kadabani loinena state asida Mahusagi phibam da hanjil hanba amasung law amasung order ngakpa ngamdre mifam aduna lamdam asigi mipung khuding makna nungsi chanana amasung lamdam asida ingtha tapthaba phibam ama lakhanaba honabada thaudang lawminnanaba appeal tawki loinana lagliba January tara marida INC gi luchingba Rahul Gandhi Manipur da laktuna Manipur dagi Mumbai fawa chatkadaba Bharat Nai Yatra Imphal dagi lamthanaba warep lawki Imphal gi Congress office tangasi numidang wairam pangthokhiba pawgi mifam amada Manipur Pradesh Congress ki committee office ta pangthokba pawgi mifam amada MPCC gi president Kaisam Megachandran hai hauzik Moreh da thokli beirang asi double injalenga ki law amasung order fail oibagi khudamni ngasimak commando personnel mari amasung BSF personnel ama sogan kiba thodok adu laibak thibani amasung madu opposition political party tarana akanba mawongda condemn tawi masi lengak asini lokotpa security gi khongthangda chauna soibadagini haiki mahakna hai anuba chahina lakba sida miyam nungai yaifabagi pau tahan gadaba matam asida pungning langtaknaba kaya thogali phibam asi laksingduna lengak na hujik thokle beirang asi loisinaba angamba thakta thabak lokhatkani haibagi thajabalai haina mahakna makha takhi Mahak nahai ngasi numidang lilong chingjau da thokiba thodokta misi mina thogan kiba adu laibak thibani thodok adu da laikhidraba singi mafamda awaba phongdokli masiguma thodok wathok asi matungda amuk hana thoktanaba leingak na hona binaba appeal tawki bawgi mifam adu da saruk yaduna JDU gi Vice President Dr. KS Lokena hai Manipur da ingtha taptaba phibam hanjil hanbadi lairadana irang asi thanipal mapung phare masigi mathakta lilong da ngarang thokiba irang adubo kanglup ki irang oina lana uhandanaba lamdam masigi club organization kya na hona kiba adu thagatpa phongdokhi thokliba thodok wathok kaya asigi loisinaba honabagi mahutta leingak na yengduna leithokpa asi laibak thibani relief camp ta matam sangna leirakpa myoi kaya mayum da hange hairakpa leikhre Hausik state asida law amasung order ngakpa ngamdabagi teksa kanana pugadawri leingak na lamdam asida ingtha tapthaba purakle haina laubana yaroi Manipur gi thodok wathok asida center na mideng changdabagi mami chauna uba phangli wathok asi losinbinaba taksinaba prime minister unanaba matam pibinaba haijarabasu tabide governor da kayara ghana taksinba leikhre haiki